Information Service Television Network Samna ISTV na lepalitana Sanduk Sari Basel Gakan Torumni Makokthongbasingi Wari Hariba Torum Sibu Meng Tabi ISTV Gasambio Synchronzari Within Ngasigi episode Tadum Tarambuxeri Hanaguna Ngashishu Equigi Studio da Lamdam Sigi Sakna Daba Artisma Lengsin Bidna Lebidi Yam Henna Aikuna Nungazaba South Sabadi Ngasi Makokthongbasingi Wari Hariba Torum Sida Tang Lava Manipurgi Yamna Precious Weba Artist Maruena Manipurgi Celluloid era dagi film gi actor moina kumba horoki baduga digital gi movement matam se lapu matam desu adum samnana lepalitena hojik su bina actor work tawbiriba aduga isada tongan ba theater gi background phajna lebiba amadi literature gi background phajna lebiba aduga maximum dimension da maruina art kamari lema dimension da work tawbiriba lamdam sigi sakna raba veteran actor ni Kangabam Tomba, better known as Lamja Tomba. Asi unajan nabig tanja si luxury. Ipana siya yun! Ayo! Ipana siya yun! Ay, sorry. Ay, sorry. Sabi na po biko. Ikaw nung di pasong na kuman palan ba siya? Siya ba tayo? Ibiyan mo lang na irang-lang na iping-ping ni siya ka rito. Kamu ngasih aku istri dalam bidang pemberwena. Manipur film gi matang da wari kitang sajaning masu lei aduga taseng na film gi lines di celluloid matum dulagi work si tobo hobi right from 1972 work si tobo hobi rapuni na tungan experience amani sigi experience marwena bior singi mafamda inka chare ba film pam jabangang singi mafamda kharadang madu share to bina bitan jama haju matum da yam boxel chawna ya bira ko hojik lakpi ba studio film simle tamo ahan da tamu bu kwelitana tharacha phongdu chulun tarano che thank you film ki wari sidang laksadring ini sida kunsi si angang ujar pematam horror pematam ado kramai to itang mugi angang wari punsi do kitang just early life haitare ong look back to the memory lane haitare hoi matam dugi angang akhoi horror pas manipur gi se masi yam chamna leinarami ayam mana madumaina aisu yamna anang ba imung amodagi adum horror and school si ay Kokethel lejabani Kokethel boys school hai na hojina girls school oi re sidai sida class 6 phok tam ai adegi Ramrampal da high school gi coach se muk tam ne adegi Imphal college la lakani ado matam dugi de khodi school ka ba sanaba imungi thabak tawba akhoi tawrang thawang mayam se akhoi gi irakta yamna ina khunba macha yawe yamna ina khunba macha je magi khongu phaja ba piron phaja ba kolkata dagi kai dagi mopa mana puraga lebi ado ma yam tum da upti seti mamdi mayam du mana na bo na ba ma hangoi ai khongu ding de kana khanaba ado mai to bo punchi mo erami ado hojikti madugi ona daina ba hojikti pichu bingi dagi hona angang nupam sa ni hen khalasi ko sahi ani hum surak dagi mongonda choba gari sibini dagi suit tie ahal pura oi bumi adara ma de pixin jabagi shape sida ngai re awro akhoi matam dugi di angang jina angang tongana ma ahan gi tongana ada film gi laksading film si natabada atopa profession de kari to atopa profession si ai di sanabasi yam pamjabani adu sanabasi aina football sina kwai dik hen pami ada football si aina chawkhala kana sanarak kanda aingonda sadudi habse ai sana khangjare ai gi physics sigi build nature se je mase ai football sidi yamna fast motion ga lege da ko ga da zani masidi ai masi khatu to bai na mai to do nai ado ozagi sinpamda su lebirame na taji amasi khodi matam dugi di khoi gi thabak phangna mo hona ba che khoi
ꯑꯅꯪꯕ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯁꯤ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯗꯅ ꯍꯧꯔꯛꯄꯅꯤꯅ ꯑꯐꯪꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯣꯖꯥ ꯑꯣꯏꯕꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯃꯇꯝꯗꯨꯗ ꯃꯗꯨꯁꯨ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇꯦ ꯒꯣꯔꯃꯦꯟꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕꯗ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜ ꯑꯁꯤꯗꯤ ꯑꯗꯨꯝ ꯂꯩꯇꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯨꯝꯕꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯊꯣꯛꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ एडिट स्कूल ओजा होरखिबन यम नुंगाजे फिल्म की हनी लाखो से फिल्म सिदी मरुन एक्टर अमा ओइबा का हाइबसिदी हेक्ता ओइगे हने खलगा ओइबे याबदी ओइदे ना बाय फाउजलिनी अदना मसिगी काइंड ऑफ इंस्पिरेशन अदुगा कनाना नो एनी अदु इन्फ्लुएंस तौरप मी लेबरा अदुगा मागी गाइडिंग फोर्स मा करमाइन तवी अदु एक्सेसिबिलिटी इन टर्म्स ऑफ एक्टिंग की करी स्वाइदा करमाइन होरी तमगी एक्टिंग की एरिया सी ऐसी ड्रामा यावदगी होरपनी ड्रामा यावरिसिना करमाइन तवगेदा इन इम्फाल कॉलेजा छात्र होना लाइक टाइमिंग मतमदा जीसी तोंब्रा हैना मयामना खंगनरिबा कोई चंद्र से मासी मणिपुरी की ओजा होई माना कोइसे कोई फ्रेशर्स मीट ता नोय ड्रामा सानो हैना कोई इमानबा खरदा मागा वारी तवजानी मदु आई यावदे आईदी ड्रामा यावबगी वखलगा इरई लेती मतमदुदा बोली सानबा बैडमिंटन सानबा कॉलेज की है सानबसिने मपुमयादो अदो हाइदुदा अदुम लांग कोतने लेबजाने अदरी कमन रूम जुदा कोई केरोम काप्तन ले अदा मोय मैम से पुलअप चंगे ओजाने कोई मानव खरामने अरो नोय जे खता हंदो होय कोई मीटिंग अम तौगे करिगिनो मीटिंग तौदुसे ड्रामा की यावैनी ए ड्रामा दे इसी यावनीना अगर सुखन खंदना ए ड्रामा से ऐसी यावमी आइना कोई मानव मैम से दे हाइजुदा यावलो हाइना मोयना दुम हाइ अदुमाइन तौदना अबुदगी नमा यावरदौमी हाइना ऐसी संगे मधु यामना वखल लुना खन्ना संग मनते ए ऐसे हेते यावरो लोरे हाइबगी भावता अदुम संगी बजान तोरम बि शो क्या मुदो नि ड्रामा याव संगी 66 अदा ओइदोरिनेबा खरंगा लिंगे मतम ने दो यावबदी ओजा गित चंद्र की ड्रामा की संस्थान से मई मधुदी कॉलेज लोरेगा माना याम नोंगनिंगबम तोय ngai को अनि तोंना सिंखाइरे हेबा ओजागी ड्रामा से जैसे छात्रगा ओजागा मुक्नोगी ड्रामा ने आंदोलन जे थिंगर मतुंगा सरकारना ओजागे आंदोलन जे थिंजनगरे थिंजनगा मधुगी मानबा ममी ताबा ड्रामा मोइना पुथोरपनी हाइना हाइने मैमना अदुमाइना तौबसिदा कोई ड्रामा से हम नुंगायना हाइबिरे फ्रेशर्स मिता सानबसिदा अदगिदी ओजागी चंद्रसिना ए ड्रामा कंपटीशन दसु नो मतमदुदा मणिपुर की ड्रामा कंपटीशन लेरमी स्टेट की असिदा नोइसी यावरो इम्फाल कॉलेज ड्रामाटिक इवनिंग हाइबम तौरगा अंगांग की सेक्शन दा यावरो हाइन तौबदगी मदुदुसु यावरे मदु यावबदा अखोइसि मना याम फंगेबा ड्रामा सिगी ओइना अदगी दी तिन्नबा बीर बाहु लेगिद्रे माना नोमा निंथम था अखोगी डिसेंबर की स्वाइदा अखोई कॉलेज की याम नुंगाइबा कोमलागा चादना नुंसागा याइदना पंगलै लेइ मतमसिदा नंग अखोगी मामा नौता लाओ हाय मामा थोइ माना ओजासिदा खरिगिनो खंदे अमता लाओ गय अइना ओजा करि हाइगे ओजासिना इंगोंदा हुजे कमजनदोइटिको नंग कदाइदा ड्रामा से हाने यावी हाय ओजा ए ड्रामा सुना यावदि सिरे यावसिना अहानबनी ओ फाय फाय अदुदि कोई सोसाइटी थिएटर हाइबम ले अदुदा दरकार ओइ कांदा नंग हे कौरके नंग यावगेरा यावगे ओजा हाय मरमदि अखोई लीलाथि याम नुंगायना मयाना पंहाइदा हाइबिबा अदगी ओजादुनसु अइंगोंदा अदुमाय का हाइरपसे ए कइनोमा काखत खरे अदुना आइना यावगे हाय यावरगा मदगे युमधा लगा याम की ओजादुना हाइसि कमाइन तौदुनो माना याव आइदि यावगे दि हाइदो उरे कमाइन तौदुनो खतोनो सुम तौदगी सोइ थिएटर मा कौरे से अमनि की मतुंगा 67 स्वाइदा अदि सोइ थिएटर यावरे हाइदि परमानेंट
theater group amada artist wena at the same time I'm knowing even akoi mungna yam yadi ai su lakse ki torom mini family de group ai to gi lai chu kamaga lila pala ya wana he haina ba as imaga babaga aiga ko humda lei isi ani mayum pan kare dada ani loina separate tawdana mai gi pham da lam chana kare ada ai si yamna wana ahal ani sigi marakta lerak ai tar tawde ada bathok mayam gai aina loin taw ta bu ada maina lerak sida drama yaw police gi drama yaw he tu ti moina nang kai to no ne ai hanu ba ma sari ni kaina hai ai hab ji khwai hanu ba ma han sai adu ma sai ani thong sing khai sigi 60 years suba lila sigi khwai hanu ba satra sing support to ba ama sai amadu khogi school gi board members sing du gi amna strong oi ba committee du bu mana challenge to ba hanu ba ma sai madu de ni ragi chandra ni na iwo yari se aduna mana kundang da sahi theater yaw kan da ai hanu ba sa halle ade ai saure hanu ba sa ba ta talle ade gi de khana da na mana na ha ma sam sa ga so dum sa halle so je le ka di lila ji ka muti ek to hi lila si yami tar khar mami pan me ya ba sing mani mamo adegi ani thongna sing khaire simasu sai theater da su dum sane adegi ngabong khau kana ngabong khau se masidi ai konani aina la ka duri se yaudi yawi aruga masina aigi second return da so hi theater da ai mohalak pane amuk sat ki bai se film yawbagi aduga ahan ba society da je ki de ke kulot pi khogi baji mangala do shikari kokil yam adek zuli siza translation se siju sane maduda ai cases ka sai cases ni phat kwai pat bane uja ki chen de ai phat ba ga nu ba sini sahali se ya character role se character se matum ya mar ta swai theater gi film amu salu amu halak pane na hai ba se film si ahan ma kadom do no film si lakri se kamai to lakri dai wari tam ko ki manipur da film namani hai na khabar da khabar si huji ki lei ba khabar sing si natre ne प्रजातंत्र ओरमगद्रायन खाली मतम दुगी हम चना ari ba khabar kholau प्रजातंत्र वांद्रा हम चने मसिदा फिल्म की मी लौनी है दना कराम की पाबुंग अमुमसा की केटी फिल्म्स की एडवर्टाइज ओवर होर ए और पदुदा अखोई इंदिरा से थाबनी मतम मणिपुर दा सु यावा मचे नुपी छाबा अइना सिंगबा सारी से इंदिरा से सोसाइटी थिएटर दा सु यावेबा माची अप्लाई तवे थोइबी सागे है अदा इंदिरा होइसे खल्ले अदा अखोइना अप्लाई सु तव ngamde अखोइदी कइनो दा फिल्म ड्रामा दु बाव थोंना कीना लेदु दा फिल्म मैसिदी कराइ देनु दा अखोइना संगु याव पोंती मरमदी अखोइना इंग्लिश फिल्म हिंदी फिल्म अनि से अखोइ याम तोइनी येंगे येंगा दा उन्धों पावा बथा मंदा अखोइना खंदोखरे फिल्म्स अदा ngam पोंती ने अखोइ थादे अदे अखोइना बु करीम नै अखोइगी फंगहोद्रगा मी क्रीम ना फम ले तो अदे बा ऐसे में नहीं वो फिल्म मतों जा रोई दो फोड़ी दा लाइक थोक तरह ले यो मतम नहीं मदे की दे खमथो वीडियो नंबर है ना तो ए है ना अमुक सुताई अदे की उरे माधवी नमनी है ना अदे उरे माधवी दिसो अमुक तो ए है ना अदे ये ऐगा श्याम का तामो आरामम लोकेंद्र से मोय अनि नदी आइबु याम खंगे है ड्रामा दगी मरमदी मोय अनि से एरियन द ड्रामा एक्टिवली तव मतम मद एरियन सिदा खोई लीला से उजागी चंद्र लीला से याम तोइन साने अदरा मोयना आइबु मसा याम खंगे अदरा कयुम मतन दसु तो मनंग लाउने एरियन द गायना सुम लग्न बोय करी बोय हाइबु सुले अदै अस ड्रामा बु कय दरुगम नोदा है अहलमन सुयाद आई आहा मदे फीगा से अहन की सादों से अखोई बाबा की फैजोम फुरित का से ओना नोमिनी वाली के देखी थैजो के थमे अरे पूरा का शेलू ना वाई अरे यम चैरमी खोलमी अरे वो अइना सुम तोक्सलक पदेगी मोइजो दुम याग्रे खरा थादोरपदा मरमदी मतमदुदा ड्रामा यावो कैदोबसी मांगे है खन चनरबने
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯇꯧꯔꯤꯅꯤ ꯑꯗ 1972ꯒꯤ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯂꯥꯛꯏꯁꯦ ꯆꯪꯉꯛꯄꯁꯦ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯑꯩꯒ ꯁꯥꯝ ꯍꯣꯏ ꯇꯥꯃꯣ ꯑꯔꯥꯝ ꯂꯣꯀꯦꯟ ꯍꯣꯏꯅ ꯀꯩꯅꯣꯁꯤ ꯇꯤꯊ ꯖꯇ꯭ꯔꯥꯁꯤ ꯑꯣꯟꯊꯣꯛꯑꯒ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯅꯝꯃꯅꯤ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯀꯥꯁ ꯇꯧꯕꯁꯤꯗ ꯑꯩꯁꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯃꯆꯥ ꯀꯣꯂꯦꯖ ꯇꯝꯕ ꯑꯃ ꯁꯥꯍꯟꯅꯕꯒꯤꯁꯤ ꯃꯣꯏ ꯑꯅꯤꯅ ꯈꯟꯕꯤꯔꯛꯄꯖꯥꯠꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯣꯏ ꯀꯨꯃꯥꯔ ꯂꯩꯈꯤꯗ꯭ꯔꯦ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯅ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯇꯧꯕꯤꯔꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯔꯛꯇ ꯉꯁꯤꯗꯤ ꯃꯥꯅ ꯄꯥꯎꯁꯤ ꯄꯨꯔꯛꯏ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯩꯉꯩꯗ ꯐꯤꯂꯝꯒꯤ ꯈꯜꯂꯦ ꯍꯥꯏꯅ ꯃꯥꯅ ꯐꯜ ꯂꯥꯎ ꯆꯣꯡꯈꯠꯄꯗ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯨ ꯏꯅꯦꯝ ꯅꯦꯝꯃꯦ ꯑꯗ ꯐꯜ ꯂꯥꯎ ꯆꯣꯡꯈꯠꯄ ꯃꯀꯣꯛꯁꯦ ꯄꯣꯛꯔꯦ ꯌꯥꯏ ꯑꯁ ꯆꯨꯀꯃꯥꯅ ꯀꯣꯛ ꯀꯥꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯩ ꯅꯪ ꯐꯣꯇꯣ ꯄꯨꯔꯛꯑꯣ ꯍꯥꯏ ꯀꯥꯏꯅ ꯑꯗꯨꯗꯤ ꯑꯩ ꯐꯣꯇꯣ ꯊꯤꯔꯨꯒꯦ ꯀꯥꯏꯅ ꯆꯪꯉꯒ ꯇꯧꯔꯒ ꯃꯌꯥꯝ ꯋꯥ ꯋꯥ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯑꯩ ꯆꯠꯂꯦ ꯌꯥꯝ ꯀꯤꯅ ꯆꯠꯂꯤ ꯑꯗꯒꯤ ꯂꯥꯛꯑꯣ 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 ꯀꯥꯏꯅ ꯃꯣꯏꯅ ꯑꯩ ꯀꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯀꯧꯁꯟꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯈꯣꯠꯂꯒ ꯄꯥꯎ ꯆꯥꯎꯍꯣꯏꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯠꯀꯗꯣꯏꯅꯤ ꯈꯣꯠꯀꯗꯣꯏꯅꯤ ꯑꯗꯨ ꯇꯧꯗꯣꯏꯅꯤꯅ ꯃꯣꯏꯅ ꯇꯥꯛꯄꯤꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯔꯛꯈꯤꯕ ꯃꯗꯒꯤ ꯑꯩꯁꯤ ꯃꯇꯝ ꯃꯅꯤꯄꯨꯔ ꯌꯥꯎꯔꯒ ꯂꯝꯖꯥꯎ ꯁꯨꯔꯥꯡ ꯑꯃꯨꯛ ꯁꯝꯊꯈ꯭ꯔꯦ ꯃꯁꯤ ꯃꯇꯝꯗꯗꯤ ꯑꯩ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯁꯤ ꯊꯥꯗꯣꯛꯇꯕ ꯌꯥꯗꯕ ꯑꯃ ꯂꯥꯛꯑꯦꯕ ꯀꯩꯅꯣꯗ ꯑꯁꯣꯝꯗ ꯑꯩꯁꯤ ꯆꯪꯈꯤꯕꯅ ꯐꯕ ꯑꯃ ꯑꯗꯨꯅ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯁꯦ ꯑꯩ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯊꯥꯗꯣꯛꯎꯕ ꯑꯗ ꯃꯤꯗꯤꯌꯝ ꯑꯅꯤꯁꯦ ꯈꯤꯇꯪꯗꯤ ꯑꯃꯨꯛ ꯈꯦꯠꯅꯩꯅꯤ ꯈꯜꯂꯤꯅꯤ ꯌꯥꯝ ꯈꯦꯠꯅꯩ ꯊꯤꯌꯦꯇꯔꯒꯤ ꯃꯤꯗꯤꯌꯝꯁꯤꯒ ꯑꯗꯨꯒ ꯐꯤꯂꯝꯒꯤ ꯃꯤꯗꯤꯌꯝꯁꯤꯒ ꯑꯗ ꯑꯃꯅ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯋꯥꯠ ꯑꯦꯚꯔ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯦꯛꯇꯤꯡ ꯄꯣꯇꯦꯟꯁꯤꯌꯦꯜ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯁꯤ ꯎꯠꯂꯛꯅꯕꯒꯤ ꯑꯃꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯊꯤꯌꯦꯇꯔꯒꯨꯝꯕꯗ ꯁꯥꯟꯅꯔꯛꯄꯒꯤ ꯑꯗ ꯁ꯭ꯋꯥꯏꯒꯤ ꯃꯤꯗꯤꯌꯝ ꯑꯅꯤꯁꯤ ꯖꯁ ꯑꯩꯈꯣꯏ ꯈꯨꯗꯛꯇꯨꯗꯩꯗ ꯆꯦꯟꯖ ꯑꯃ ꯇꯧꯔꯛꯄꯁꯦ ꯖꯁ ꯃꯗꯨꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯄꯁꯦ ꯀꯃꯥꯏꯅ ꯐꯥꯎꯏ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯏ ꯃꯁꯤ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯈꯤ ꯑꯩꯒꯤ ꯄꯥꯔꯠꯇꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯑꯇꯩꯗꯤ ꯍꯥꯏꯔꯔꯣꯏ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯄꯥꯔꯠꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯝꯕꯁꯤ ꯑꯩꯅ ꯈꯜꯂꯦꯕ ꯀꯦꯃꯦꯔꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯆꯥꯎꯊꯣꯔꯛꯏꯗꯅ ꯑꯩꯈꯣꯏꯒꯤ ꯖꯨꯝ ꯏꯟ ꯑꯥꯎꯠ ꯇꯧꯕꯒꯨꯝꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯗ꯭ꯔꯃꯥ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯗꯧꯅꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯆꯪꯁꯤꯟꯕ ꯆꯥꯎꯊꯣꯛꯍꯟꯕꯒꯤ ꯊꯕꯛ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯈꯔ ꯆꯪꯁꯤꯜꯂꯨꯕ ꯑꯗ ꯃꯣꯏꯅ ꯑꯗꯤ ꯅꯪ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨ ꯂꯦꯞꯄꯤꯗꯣ ꯑꯗꯨ ꯍꯦꯟꯅ ꯌꯥꯗꯦ ꯀꯥꯏꯁꯦ ꯃꯁꯥꯏꯁꯤꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯀꯩꯅꯣ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯍꯣꯡꯕ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯏꯟꯗꯤꯔꯥꯁꯤ ꯑꯩꯅ ꯆꯤꯡꯕꯒꯤ ꯁꯤꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯇꯝ ꯃꯅꯤꯄꯨꯔꯗ ꯑꯗ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯗ ꯎ ꯃꯌꯥꯝꯗꯨ ꯊꯥꯔꯒ ꯁꯦꯝꯕꯅꯦꯕ ꯁꯦꯠ ꯁꯦꯝꯕꯅꯦꯕ ꯎ ꯃꯌꯥꯝꯒꯗꯣ ꯃꯣꯏ ꯃꯈꯣꯡ ꯇꯧꯔꯒ ꯌꯨꯡꯁꯤꯜꯂꯒ ꯑꯗ ꯐꯤꯂꯝꯒꯤ ꯑꯥꯏꯗꯤꯌꯥꯁꯨ ꯀꯌా ꯂꯩꯇ꯭ꯔꯤꯉꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯕ ꯀꯣꯜꯀꯇꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯝꯕ ꯃꯌꯥꯝ ꯑꯃ ꯍꯧꯔꯨꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯣꯏ ꯁꯤꯗꯒꯤ ꯇꯧꯔꯒ ꯆꯤꯡꯉꯨ ꯀꯥꯏꯅ ꯇꯧꯔ ꯆꯥꯛꯇꯣ ꯀꯩꯅꯣꯒꯁꯦ ꯏꯟꯊꯨꯔꯦꯕ ꯎꯒꯁꯦ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯏꯟꯊꯨꯔꯦꯕ ꯑꯩꯈꯣꯏꯅ ꯑꯗ ꯏꯟꯊꯨꯕꯁꯦ ꯑꯩꯅ ꯊꯛꯀ ꯍꯧꯒꯠꯂꯨꯕ ꯑꯩꯈꯣই ꯗ꯭ꯔꯃꯥꯗ ꯇꯧꯕ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯗꯤ ꯁꯣꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯦꯟꯈꯠꯅꯩꯌꯦꯕ ꯈꯔ ꯈꯪꯉꯩ ꯑꯗꯨꯒꯤ ꯍꯞꯇꯥꯗꯨꯗꯒ ꯊꯛꯀ ꯃꯦꯟꯈꯠꯂꯨꯕ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯅꯣꯛꯑꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯑꯃꯨꯛꯁꯨ ꯊꯥꯒꯠꯄ ꯑꯃꯁꯨ ꯄꯤ ꯅꯪ ꯀꯩꯅꯣ ꯌꯥꯝ ꯑꯥꯏꯗꯤꯌꯥꯁꯤ ꯅꯪꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯂꯩ ꯀꯥꯏꯅ ꯑꯩꯗꯤ ꯁꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯊꯣꯛꯑꯦ ꯍꯧꯒꯠꯂꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯃꯤꯠ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯈꯪꯉꯦ ꯌꯥꯝ ꯊꯨꯅ ꯈꯪꯉꯦ ꯑꯩꯈꯣꯏꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯩ ꯑꯣꯏꯔꯦ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯑꯦꯗꯞꯁꯤ ꯇꯧꯋꯦꯕ ꯑꯗꯣ ꯃꯣꯏꯅꯁꯨ ꯉꯛꯏ ꯅꯣꯏ ꯌꯥꯝ ꯍꯩꯅꯤ ꯌꯥꯝ ꯊꯨꯅ ꯍꯩꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯠꯇ ꯃꯃꯥꯡꯗ ꯑꯦꯗꯖꯁ ꯇꯧꯔ ꯂꯦꯞꯀꯗꯕꯅꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯡꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯕꯨꯝꯅ ꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗ ꯆꯠꯂꯤꯕ ꯍꯩꯁꯨ ꯑꯍꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯒ ꯔꯣꯕꯤꯟꯗ꯭ꯔꯣꯒꯨꯝꯕ ꯇꯥꯕꯤꯔ ꯕꯥꯕꯨꯒꯨꯝꯕ ꯑꯍꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯕꯨꯗꯤ ꯌꯥꯝ ꯐꯥꯏꯅꯦꯁ ꯍꯥꯏꯕꯗꯤ ꯐꯥꯏꯅꯦꯁ ꯕ꯭ꯔꯥꯟ ꯉꯥꯛꯇꯅꯤ ꯃꯣꯏ ꯆꯠꯂꯤꯗꯣ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯗꯦꯕꯀꯨꯃꯥꯔ ꯕꯣꯁꯅ ꯃꯥꯅ ꯗꯤꯔꯦꯛꯁꯟꯁꯤ ꯄꯤꯔꯛꯏꯅꯤ ꯕꯦꯡꯒꯣꯂꯤꯅꯤ ꯂꯣꯟꯂꯤꯒꯤ ꯈꯦꯠꯅꯕꯁꯨ ꯈꯔ ꯂꯩꯔꯝꯒꯅꯤ ꯏꯟꯇꯔꯄ꯭ꯔꯦꯇꯔ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯔ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯄ꯭ꯌꯨꯠꯅꯤ ꯄꯥꯕꯨꯡ ꯁꯥꯝꯅꯒ ꯄꯤꯔꯛꯄ ꯃꯌꯥꯝ ꯀꯨꯝꯃꯛꯀꯗꯣꯏꯅꯤ ꯑꯗ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯤꯒ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒ ꯂꯣꯏꯅꯕ ꯑꯗꯒꯤ ꯀꯥꯏꯟ ꯑꯣꯐ ꯃꯣꯏꯒꯤ ꯗꯤꯔꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯕꯦꯁ ꯄꯥꯔꯠ ꯑꯣꯐ ꯗꯤ ꯑꯥꯔꯇꯤꯁꯁꯤ ꯃꯣꯏ ꯄꯥꯝꯗꯣꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯦꯛꯇꯤꯡ ꯑꯦꯔꯤꯌꯥꯗ ꯀꯔꯤꯗ ꯃꯣꯏ ꯗꯦꯕꯀꯨꯃꯥꯔ ꯕꯣꯁꯅꯒ ꯇꯧꯕ ꯗꯤꯔꯦꯛꯁꯟꯒꯤ ꯃꯑꯣꯡ ꯇꯥꯛꯂꯛꯄꯒꯤ ꯃꯑꯣꯡ
ꯑꯗꯨ ꯐꯤꯂꯝ ꯅꯝꯃꯛꯄ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯀꯃꯥꯏꯅ ꯇꯧꯏ? ꯃꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯈꯔ ꯈꯦꯠꯅꯩ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯣꯖꯥ ꯂꯣꯀꯦꯜꯅ ꯑꯌꯥꯝꯕ ꯁꯦꯝꯃꯅꯤ ꯃꯁꯤ ꯃꯩꯇꯩꯂꯣꯟꯗ ꯊꯝꯃꯒ ꯑꯗꯒꯤ ꯑꯩꯒ ꯑꯁꯥꯝꯒꯤ ꯕꯦꯡꯒꯣꯂꯤ ꯈꯪꯉꯤ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯇꯝꯃꯛꯄ ꯕꯦꯡꯒꯣꯂꯤ ꯌꯥꯝ ꯐꯖꯅ ꯈꯪꯕꯅꯤꯅ ꯃꯥꯅ ꯕꯦꯡꯒꯣꯂꯤꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯗꯦꯀꯨꯃꯥ ꯕꯣꯛꯁ ꯑꯃꯨꯛ ꯄꯤꯕ ꯗꯦꯀꯨꯃꯥ ꯕꯣꯛꯁꯅꯁꯨ ꯄꯥꯔꯒ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯃꯊꯪ ꯃꯊꯪ 2-3 ꯆꯠꯂꯤꯑꯕ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯃꯩꯇꯩꯂꯣꯟ ꯇꯥꯔꯀꯥꯟꯗ ꯑꯩꯒ ꯑꯁꯥꯝꯁꯤꯅ ꯅꯪꯅ ꯁꯤ ꯍꯥꯏꯔꯣ ꯅꯪ ꯁꯤ ꯍꯥꯏꯔꯣ ꯁꯤꯒꯤ ꯃꯇꯦꯛꯁꯤꯅꯤ ꯂꯧꯗꯣꯔꯤꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯗꯨꯗ ꯑꯃꯨꯛ ꯔꯤꯍꯔꯁꯦꯜ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯇꯧꯔꯒ ꯍꯦꯛ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯗꯦꯕꯀꯨꯃꯥꯔ ꯕꯣꯁꯀꯤ ꯐꯤꯂꯝ ꯀꯩꯅꯣ ꯗꯤꯔꯦꯛꯁꯟ ꯇꯧꯕꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯂꯩ ꯀꯩꯅꯣꯗ ꯃꯥ ꯂꯣꯟ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯄꯨ ꯈꯪꯗꯕꯁꯤꯗ ꯃꯥꯅ ꯌꯥꯅꯕ ꯍꯥꯏꯅ ꯇꯧꯔꯛꯏꯁꯦ ꯌꯥꯝ ꯁꯤꯡꯉꯤ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯃꯥ ꯌꯥꯝꯅ ꯁꯣꯐ ꯁ꯭ꯄꯣꯀꯟ ꯄꯥꯔꯁꯟꯅꯤ ꯑꯗꯨꯅ ꯌꯥꯝ ꯇꯞꯅ ꯑꯩꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯅꯒ ꯅꯥꯟꯕꯤꯔꯒ ꯑꯁꯤ ꯅꯪ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣ ꯀꯥꯏꯅ ꯌꯥꯝꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯀꯩꯝꯇ ꯑꯗꯨ ꯇꯧꯅꯨ ꯀꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯂꯩꯇꯦꯕ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯁꯤ ꯇꯧꯕꯤꯑꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯣꯜ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯃꯤ ꯑꯐꯇꯔ ꯃꯅꯤꯄꯨꯔ 1972ꯗ ꯁꯤ ꯂꯣꯏꯈ꯭ற ꯃꯇꯨꯡꯗ ꯗꯦꯟ ꯑꯗꯨ ꯀꯔꯤꯝꯇ ꯃꯔꯛꯇ ꯒꯦꯞ ꯂꯩꯇꯅ 1974ꯗ ꯂꯥꯛꯇꯣꯔꯤꯅꯤ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯦ ꯁꯤꯗꯗꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯅ ꯇꯧꯕꯁꯤ ꯇꯧꯔꯛꯑꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯣꯏꯕ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤ ꯃꯤꯡꯁꯤ ꯀꯥꯡꯕꯝ ꯇꯣꯝꯕꯁꯤ ꯂꯝꯖꯥ ꯇꯣꯝꯕ ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯔꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯇꯥꯏꯇꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯛꯈ꯭ꯔꯤꯖꯥꯠꯅꯣ ꯑꯗꯨꯒ ꯁꯤꯗ ꯋꯥꯁꯛꯈꯤꯌꯦ ꯑꯩ ꯏꯄꯥ ꯍꯥꯠꯀꯅꯤ ꯋꯥꯁꯤ ꯁꯤꯡꯖꯪ ꯑꯃ ꯌꯦꯞꯄꯤ ꯃꯁꯤ ꯌꯥꯝ ꯁꯤꯒꯅꯦꯆꯔ ꯑꯣꯏꯅ ꯍꯥꯞꯄꯤ ꯁꯤ ꯇꯠꯇꯅ ꯇꯥꯃꯣꯅ ꯁꯤꯖꯤꯟꯅꯕꯤꯅꯤ ꯐꯤꯂꯝꯗ ꯑꯗꯨꯅ ꯑꯦꯔꯤꯌꯥ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯒꯤ ꯐꯤꯂꯝ ꯁ꯭ꯇꯣꯔꯤ ꯁꯦꯜꯐ ꯑꯗꯨꯒ ꯁꯤꯗ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯆꯪꯉꯛꯄ ꯁꯤꯒꯤ ꯐꯤꯂꯝ ꯅꯝꯕꯒꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯂꯣꯀꯦꯟ ꯇꯥꯃꯣ ꯂꯣꯀꯦꯟꯅꯦ ꯑꯩꯒ ꯑꯁꯥꯝꯅꯦ ꯑꯩꯈꯣꯏꯁꯤ ꯑꯩꯁꯤ ꯃꯣꯏꯅ ꯒ꯭ꯔꯨꯞ ꯔꯥꯒꯗ ꯌꯥꯎꯍꯜꯂꯦ ꯐꯤꯂꯝꯁꯤ ꯌꯥꯎꯊꯣꯛꯎꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯒ꯭ꯔꯨꯞ ꯔꯥꯒꯁꯤꯗꯤ ꯏꯁꯩꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯃꯥꯁꯨ ꯇꯧꯔꯤꯅꯤ ꯌꯥꯎꯔ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯁꯤ ꯁꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯈꯔꯕꯨꯗꯤ ꯂꯩꯈꯤ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯗꯒꯤ ꯑꯩ ꯇꯣꯛꯄ ꯇꯥꯕꯒꯤ ꯈꯣꯠꯄꯒꯤ ꯑꯃꯗ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯍꯦꯟꯅ ꯑꯥꯎꯇꯔ ꯁꯔꯀꯜ ꯑꯃ ꯐꯪꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯣꯖꯥ ꯍꯣꯏꯕꯨꯗꯤ ꯊꯧꯑꯣꯏꯗꯕꯗꯤ ꯅꯠꯇꯕꯗ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯑꯁꯣꯝꯗ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯆꯠꯂꯦ ꯌꯥꯎꯔꯦ ꯑꯗ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯕꯅꯤꯅ ꯐꯤꯂꯝ ꯃꯇꯝꯁꯤꯗ ꯐꯤꯂꯝ ꯇꯧꯅꯤꯡꯕꯒꯤ ꯏꯍꯧꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯀꯩꯒꯨꯝꯕ ꯇꯥꯃꯣꯆꯥꯟꯒꯤ ꯕ꯭ꯔꯖꯦꯟꯗ꯭ꯔ ꯂꯨꯍꯣꯡꯕ ꯇꯧꯕ 1973 ꯂꯩꯈ꯭ꯔꯦ ꯆꯠꯂꯒ ꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯇꯝ ꯐꯤꯂꯝ ꯀꯣꯑꯣꯄꯔꯦꯇꯤꯞ ꯁꯣꯁꯥꯏꯇꯤ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯅ ꯎꯔꯦ ꯃꯥꯙꯕꯤ ꯅꯝꯅꯦꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯀꯂꯔꯗ ꯅꯝꯅꯦꯅ ꯇꯧꯔꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯆꯥꯎꯕ ꯕꯖꯦꯠꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅ ꯆꯤꯡꯇꯝ ꯍꯥꯏꯅ ꯑꯩꯅ ꯀꯧꯔꯤꯁꯦ ꯃꯗꯨꯒꯤ ꯐꯤꯂꯝ ꯅꯝꯕꯗꯨ ꯉꯝꯈꯤꯗꯅ ꯇꯣꯛꯈ꯭ꯔꯦ ꯈꯔ ꯅꯝꯃꯒ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯀꯥꯏꯅ ꯑꯗꯨ ꯅꯝꯈ꯭ꯔꯕꯅꯤ ꯃꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯧꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯑꯗꯣ ꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯀꯣꯑꯣꯄꯔꯦꯇꯤꯞ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯒ ꯅꯥꯔꯥꯌꯟ ꯁꯔꯃꯁꯨ ꯌꯥꯎꯋꯦꯕ ꯑꯩꯒ ꯅꯥꯔꯥꯌꯟ ꯁꯔꯃ ꯑꯩꯈꯣꯏꯅ ꯅꯥꯔꯥꯌꯟ ꯁꯔꯃ ꯐꯤꯂꯝꯒꯤ ꯑꯗ ꯑꯩꯒ ꯑꯁꯥꯝꯒ ꯃꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯐꯤꯂꯝ ꯅꯝꯅꯦꯅ ꯇꯧꯔꯒ ꯀꯩꯅꯣ ꯅꯝꯈꯤꯗꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯁꯤꯔꯥ ꯍꯥꯏꯅ ꯃꯣꯏ ꯑꯅꯤꯅ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤ ꯄꯩꯁꯥ ꯇꯣꯡꯉꯒ ꯅꯝꯃꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯤ ꯅꯝꯕꯗ ꯇꯥꯔꯛꯄ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯤꯗ ꯅꯝꯕꯗ ꯇꯥꯔꯛꯄꯁꯤꯗ ꯀꯥꯁꯇꯤꯡꯒꯤ ꯃꯌꯥꯝ ꯊꯤ ꯈꯣꯠꯂꯤ ꯑꯃ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯉꯣꯟꯗ ꯇꯥꯔꯛꯄ ꯃꯁꯤ ꯑꯩꯒ ꯑꯁꯥꯝꯒꯤ ꯍꯩꯁꯤꯡꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯣꯖꯥ ꯀꯤꯆꯟꯗ꯭ꯔꯒꯤ ꯀꯩꯅꯣꯅꯦꯕ ꯔꯥꯏꯇꯤꯡꯅꯦꯕ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯦ ꯑꯗꯨꯅ ꯃꯥꯅ ꯑꯩ ꯕꯦꯗꯝꯅꯤ ꯑꯗꯒꯤ ꯃꯪꯂꯦꯝ ꯑꯩꯈꯣꯏꯁꯤ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯁꯤꯁꯨ ꯑꯣꯏꯅ ꯃꯥꯅ ꯂꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯂꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯒꯤ ꯆꯥꯟꯁꯁꯦ ꯃꯁꯤ ꯐꯪꯈꯤꯕꯁꯤꯗꯒꯤ ꯑꯩꯁꯤ ꯐꯤꯂꯝꯒꯤ ꯌꯥꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤ ꯐꯨꯜ ꯂꯩꯈ꯭ꯔꯦ ꯑꯍꯥꯟꯕꯩꯗꯣ ꯕꯥꯏ ꯆꯥꯟꯁ ꯑꯣꯏꯔꯦꯅ ꯈꯜꯂꯣ ꯑꯀꯣꯝꯕꯒꯤ ꯂꯤꯗꯤꯡ ꯔꯣꯜ ꯑꯃ ꯐꯪꯕꯁꯦ ꯁꯤꯗꯗꯤ ꯋꯤꯠ ꯇꯥꯃꯣꯒꯤ ꯁꯔꯇꯦꯟ ꯏꯟꯇꯦꯟꯁꯟ ꯑꯃ ꯌꯥꯎꯔꯦ ꯐꯤꯂꯝ ꯇꯧꯅꯤꯡꯕꯒꯤ ꯀꯠꯊꯣꯛꯑꯒ
ꯑꯁ ꯃꯁꯤ ꯇꯧꯍꯧꯔꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯇꯁꯦꯡꯅ ꯐꯤꯂꯝ ꯏꯁꯦꯜꯇ ꯃꯣꯟꯇꯥꯖ ꯑꯃꯅꯦ ꯑꯉꯥꯡ ꯑꯣꯏꯔꯝꯕꯗꯒꯤ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯒ ꯂꯝꯖꯥ ꯇꯣꯝꯕ ꯑꯣꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ. ꯁꯤꯒꯤ ꯑꯣꯜꯂꯛꯄ ꯃꯇꯝꯁꯦ ꯃꯁꯤ ꯑꯣꯜꯂꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯦꯡꯒ꯭ꯔꯤ ꯌꯪ ꯃꯦꯟ ꯑꯅ ꯑꯗꯥꯏꯗ ꯂꯩꯕ ꯇꯥꯃꯣꯒꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯑꯗꯨꯒ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯎꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯤꯄꯜꯁꯤꯗ ꯄꯤꯈ꯭ꯔꯤꯁꯦ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯐꯤꯂꯝꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯅꯝꯃꯛꯅꯕ ꯑꯗꯨꯒ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯔꯛꯑꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯣ ꯑꯗꯨꯅꯤ ꯐꯤꯂꯝ ꯅꯝꯕꯗ ꯕꯤꯡ ꯑꯦꯟ ꯑꯦꯛꯇꯔ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯅꯤ ꯑꯦꯛꯇꯔꯒꯤ ꯃꯣꯔꯦꯂꯤꯇꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯊꯦꯡꯅꯔꯛꯄꯁꯤ ꯑꯩ ꯀꯦꯔꯦꯛꯇꯔꯁꯤꯗꯤ ꯑꯩ ꯈꯪꯉꯦ ꯃꯔꯝꯗꯤ ꯃꯁꯤ ꯑꯩ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯌꯦꯡꯈꯤꯑꯕ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃ ꯂꯩꯖꯥꯔꯨꯔꯦ ꯍꯥꯏꯅ ꯌꯦꯡꯈꯤ ꯃꯗꯨꯗꯤ ꯂꯤꯂꯥ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯝꯃꯤꯕ ꯐꯤꯂꯝ ꯅꯪ ꯑꯗꯨ ꯁꯥꯔꯔꯣꯏꯅ ꯊꯣꯛ ꯆꯠꯂꯒ ꯍꯦꯛꯇ ꯅꯝꯕ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯁꯤꯡꯉꯕꯁꯤꯒꯤꯁꯤ ꯑꯣꯏꯗꯦ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯄꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯈꯜꯂꯤꯗꯤ ꯃꯇꯝ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯌꯥꯝ ꯂꯩꯈꯤꯕ ꯈꯪꯍꯧꯗꯕꯒꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯇꯧ ꯇꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯗꯅ ꯂꯩꯕ ꯍꯥꯏꯗꯤ ꯑꯦꯇꯦꯝ ꯑꯃꯅꯤ ꯁꯤꯗꯁ ꯑꯦꯇꯦꯝ ꯑꯃꯅꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯔꯁꯤꯡꯗꯣ ꯈꯤꯇꯪ ꯆꯨꯝꯊꯣꯛꯅꯕꯒꯤ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯕꯗꯣ ꯑꯗꯨꯒ ꯋꯥꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯔꯦꯅꯦ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨ ꯁꯦꯝꯕ ꯈꯣꯠꯄꯗꯒꯤ ꯁꯤꯟꯕꯗꯒꯤ ꯈꯣꯠꯄꯗꯒꯤ ꯀꯩꯅꯣ ꯋꯥꯔꯤ ꯁꯦꯝꯃꯛꯄꯗꯒꯤ ꯀꯩꯗꯧꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯏꯟꯚꯣꯜꯕ ꯇꯧꯔꯦꯕ ꯑꯗꯨꯅ ꯀꯦꯔꯦꯛꯇꯔꯗꯨ ꯑꯗꯨ ꯔꯤꯍꯔꯁꯦꯜꯒ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯗꯨꯗꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯕꯦꯡꯒꯣꯂꯤꯗꯒꯤ ꯑꯗꯨ ꯍꯟꯕ ꯈꯣꯠꯄ ꯀꯩꯅꯣꯗꯨꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯔꯤꯍꯔꯁꯦꯜꯒ ꯇꯧꯕꯁꯤꯗ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯁꯦ ꯑꯁꯤ ꯑꯩꯒꯁꯦ ꯌꯥꯝꯅ ꯍꯌꯦꯡ ꯐꯤꯂꯝꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯁꯤꯀꯣ ꯍꯥꯏꯅ ꯍꯔꯥꯎꯁꯨ ꯍꯔꯥꯎꯏ ꯀꯞꯁꯨ ꯀꯞꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯃꯣꯇꯤꯚꯦꯠ ꯇꯧꯈꯤꯖꯥꯠꯅꯤꯗ ꯑꯗꯨ ꯅꯨꯡꯁꯤꯕ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯇꯆꯤꯡ ꯑꯣꯏꯕ ꯗꯥꯏꯂꯣꯛꯇꯤ ꯐꯅꯌꯥꯝ ꯌꯥꯎꯏ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯦ ꯑꯗꯨꯋꯥꯏꯗ ꯁꯤꯟ ꯁꯤꯀ꯭ꯋꯦꯟꯁ ꯀꯔꯤꯒꯨꯝꯕ ꯍꯣꯏ ꯃꯇꯝꯗ ꯗ꯭ꯔꯃꯥꯇꯤꯛ ꯁꯤꯀ꯭ꯋꯦꯟꯁ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯗꯣ ꯑꯗꯨ ꯀꯥꯕꯛ ꯈꯔꯗꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯨ ꯁꯨꯔ ꯆꯥꯅ ꯐꯖꯅ ꯍꯥꯏꯕ ꯉꯝꯃꯛꯇꯕꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯨ ꯂꯩꯕ ꯌꯥꯏ ꯑꯗꯨ ꯍꯥꯏꯕꯕꯨꯗꯤ ꯑꯩ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨꯅ ꯑꯩꯈꯣꯏ ꯔꯣꯃꯥꯁꯤ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯥ ꯃꯁꯛ ꯈꯪꯉꯤ ꯏꯄꯥꯁꯤꯗꯤ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯑꯗ ꯏꯃꯥ ꯍꯥꯏꯅ ꯀꯣꯟꯁꯤꯟꯅꯔꯦ ꯑꯗꯨ ꯁꯤ ꯅꯪꯅ ꯌꯥꯝ ꯇꯣꯏꯅ ꯅꯄꯥ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯁꯨ ꯃꯁꯤꯗ ꯑꯗꯒꯤ ꯁꯥꯎꯕ ꯍꯧꯈ꯭ꯔꯦꯕ ꯑꯩꯒꯤ ꯏꯄꯥ ꯂꯩꯇꯦ ꯑꯩꯗꯤ ꯏꯄꯥ ꯍꯥꯠꯀꯅꯤꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯏꯃꯥ ꯑꯩꯒꯤ ꯏꯄꯥꯅꯦ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯗꯦ ꯑꯩ ꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯀꯨꯞ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯀꯦ ꯋꯥꯁꯛꯈ꯭ꯔꯕꯅꯤꯅ ꯖꯖ ꯁꯥꯍꯦꯕꯁꯦ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ ꯍꯥꯏꯌꯨ ꯃꯥꯅ ꯍꯥꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯂꯥꯟꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯁꯥꯡꯉꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯂꯥꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ ꯏꯄꯥꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯉ ꯆꯠꯄ ꯃꯇꯝꯗ ꯈꯨꯠ ꯁꯝꯗꯨꯅ ꯆꯠꯅꯤꯡꯂꯝꯃꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯌꯦꯡꯕ ꯃꯇꯝꯗ ꯏꯄꯥꯒꯤ ꯃꯔꯤꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯌꯦꯡꯅꯤꯡꯂꯝꯃꯤ ꯑꯩꯅ ꯅꯥꯔꯕ ꯀꯥꯟꯗ ꯃꯇꯝ ꯂꯥꯛꯄ ꯆꯠꯅꯤꯡꯂꯝꯃꯤ ꯇꯨꯝꯕ ꯃꯇꯝꯗ ꯃꯇꯝꯗꯨ ꯇꯨꯝꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯄꯥ ꯂꯩꯇꯦ ꯑꯩ ꯅꯪꯖꯥꯅꯤ ꯂꯥꯟꯗꯕ ꯃꯤꯕꯨ ꯌꯥꯎꯕ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯕ 이마 런치부 공탕 엄정 아까다바 공탕 고리막 라는 그러더니 ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯒꯤ ꯇꯧꯕꯁꯤꯗ ꯄꯛꯆꯕꯗꯒ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯔꯠ ꯇꯆꯤꯡ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯤ ꯂꯩꯕꯅ ꯑꯣꯏꯇꯥꯏ ꯇꯥꯃꯣꯏ ꯃꯤꯡꯁꯤ ꯍꯣꯡꯕꯅꯤ ꯀꯥꯡꯕꯝ ꯇꯣꯝꯕ ꯍꯥꯏꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯄꯥꯀꯧꯕ ꯀꯧꯕꯤꯕ ꯖꯥꯠꯅꯤꯗ ꯂꯝꯖꯥ ꯇꯣꯝꯕ ꯍꯥꯏꯅ ꯑꯗ ꯐꯤꯂꯝꯁꯤ ꯀꯨꯝꯃꯛꯄ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤ ꯇꯥꯗꯨꯅ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯒꯁꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ आर्टिस्ट अमसी मनपुर कमाय एप्रिशिएट तौई पीपल सिंह कमाय उई दो करी करी थेंगनबी तम अदुदी होंगे खुसु यामना कोइना खल्लुदबा मयाम अमा लाई
ꯑꯗꯨꯒ ꯁꯝꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯤꯅ ꯑꯩꯕꯨ ꯈꯪꯕꯁꯤꯡꯁꯤꯅ ꯑꯗꯨꯝ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯀꯧꯅꯔꯝꯕ ꯉꯥꯡꯅꯔꯝꯕꯗꯣ ꯃꯈꯣꯏꯗ ꯆꯦꯟꯖ ꯑꯃ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗꯁꯨ ꯆꯦꯟꯖ ꯑꯃ ꯂꯥꯛꯑꯦ ꯃꯁꯤ ꯑꯣꯏꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯤꯟꯗꯤꯒꯤ ꯐꯤꯂꯝꯒꯨꯝꯕꯒꯤ ꯑꯆꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯑꯣꯏꯕꯒꯤ ꯁ꯭ꯇꯥꯔꯗꯝꯗ ꯃꯥ ꯆꯪꯁꯤꯟꯈꯤꯕꯒꯤ ꯏꯌꯥꯔ ꯁ꯭ꯇꯥꯔꯂꯤ ꯏꯌꯥꯔꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯐꯪꯕ ꯄꯣꯠ ꯅꯠꯇꯦꯗ ꯃꯗꯨ ꯃꯌꯥꯝꯅ ꯄꯤꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯧꯗꯦꯕ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯗꯦ ꯇꯨ ꯗꯦ ngasi kari chani aduda dum hingdorin na la yaringe bande public sanction si dum leader bota akoi yam kana sanction de adu mayam na di recognition am pibi do adu bi that comes to asai safa bilakre ada yamna kana to ko gi folk ki phajaba adu safa bi area si lakre adu olang thagi wangu de su sidadi tasengna pikta lere da moji olang thagi wangu phajaba sidi haninga letter masi kari umu tamda adu manipur gi film nei nabi bukangu singna senamos akoi gi critics sing na bo hai ni sole to umu tam olang thagi wangu de su to umu tam ani si phangna bo tam da sole gi record si olang thagi wangu de su sina record si thugai hai ye bagi sangs tam hindi uli ngai matam ni hindi yaring ngai matam marak tam ni am yan jebane ba adu olang thang masi olang thagi wangu de su si gi ba kano si kramai to ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯂꯤ ꯏꯌꯔꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯐꯖꯅ ꯐꯪꯉꯦ ꯑꯣꯂꯥꯡꯊꯥꯒꯤ ꯋꯥꯡꯃꯗꯁꯨꯗꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯀꯁꯥꯔꯗꯒꯤ ꯑꯗꯒꯤ ꯖꯤꯔꯤꯗꯒꯤ ꯑꯗꯒꯤ ꯍꯣꯖꯥꯏ ꯑꯁꯣꯝꯗꯒꯤꯒ ꯆꯤꯊꯤꯒꯁꯦ ꯊꯥꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯄꯣꯁꯇ ꯆꯤꯊꯤ ꯑꯣꯏꯅ ꯃꯁꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯄꯣꯁ ꯀꯥꯔꯗ ꯍꯥꯏꯕ ꯑꯃ ꯌꯥꯝ ꯆꯠꯅꯔꯝꯃꯤ ꯄꯣꯁ ꯀꯥꯔꯗꯁꯦ ꯑꯣꯄꯟ ꯑꯣꯏꯕꯗꯣ ꯑꯗꯨꯗꯒꯁꯨ ꯊꯥꯔꯛꯑꯦ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯂꯦꯇꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯟꯕꯤꯗꯣ ꯑꯗꯨꯁꯨ ꯊꯥꯔꯛꯏ ꯑꯗꯣ ꯋꯥꯍꯪ ꯃꯣꯏꯅ ꯌꯥꯝ ꯍꯪꯉꯤ ꯅꯪ ꯐꯨꯠ ꯀꯌꯥ ꯋꯥꯡꯉꯤ ꯋꯦꯠ ꯀꯌꯥꯅꯣ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯍꯪꯉꯤ ꯑꯩ ꯆꯤꯊꯤꯗꯣ ꯍꯟꯈꯤꯕꯁꯨ ꯌꯥꯎꯏ ꯍꯟꯕ ꯉꯝꯍꯧꯗꯕ ꯑꯗꯨꯅ ꯃꯣꯏꯅ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯔꯛꯄꯁꯨ ꯌꯥꯎꯏ ꯑꯃꯨꯛ ꯑꯩ ꯆꯤꯊꯤ ꯊꯥꯈ꯭ꯔꯒ ꯅꯪ ꯐꯪꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯀꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯌꯥꯝꯕꯅ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯅ ꯏꯔꯛꯑꯦ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯏꯌꯔꯁꯦ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯁꯔꯇꯟ ꯆꯥꯝ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯦꯀꯒꯅꯤꯁꯟ ꯑꯗꯒꯤ ꯔꯤꯋꯥꯔꯗ ꯄꯨꯝꯅꯃꯛꯁꯤ ꯃꯊꯪ ꯂꯥꯛꯄꯒꯤ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯍꯥꯏꯗꯤ ꯑꯋꯥꯡꯕ ꯃꯥꯒꯤ ꯐꯤꯗꯥꯗꯨ ꯐꯪꯉꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯇꯥꯛꯄꯤꯔꯦ ꯑꯗ ꯁꯤꯒꯤ ꯑꯣꯂꯥꯡꯊꯥꯒꯤ ꯋꯥꯡꯃꯗꯁꯨ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯅꯝꯃꯛꯄ ꯃꯇꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯔꯤꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯗꯣꯔꯤ ꯃꯌꯥꯝꯗꯨꯕꯨ ꯑꯣꯏꯕ ꯑꯗꯨꯅ ꯐꯤꯃꯦꯜ ꯑꯦꯛꯇꯔꯁꯤꯡ ꯃꯣꯏꯁꯤ ꯂꯣꯏꯅꯕꯤꯕ ꯃꯇꯝ ꯑꯗꯨꯒ ꯋꯥꯔꯛ ꯇꯧꯃꯤꯟꯅ ꯀꯣ ꯑꯦꯛꯀ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯔꯥꯁꯤ ꯔꯣꯃꯥ ꯀꯣ ꯔꯥꯁꯤꯒ ꯔꯣꯃꯥꯒ ꯁꯤꯅꯤ ꯅꯪ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯥꯕꯤ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯃꯃꯤꯡꯗꯨ ꯀꯔꯤ ꯔꯨꯃꯣꯜꯗ ꯗ꯭ꯔꯃꯥ ꯌꯥꯎꯕꯤꯗꯣ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯐꯦꯃꯤꯂꯤꯗꯧꯅ ꯑꯗꯨꯝ ꯇꯤꯟꯅꯔꯦ ꯃꯔꯝꯗꯤ ꯃꯇꯝꯁꯤꯗꯗꯤ ꯔꯣꯃꯥꯒ ꯔꯥꯁꯤ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯁꯨ ꯗ꯭ꯔꯃꯥꯁꯨ ꯇꯧꯋꯦ ꯄꯨꯟꯅ ꯑꯗꯒꯤ ꯔꯣꯃꯥꯒ ꯏꯕꯥꯅꯤꯁꯤꯗꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯨ ꯃꯇꯝꯁꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯃꯇꯝ ꯑꯃ ꯑꯗꯨꯅ ꯂꯤꯂꯥ ꯇꯧꯐꯝ ꯆꯥꯐꯝ ꯊꯛꯐꯝ ꯑꯗꯒꯤ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯄꯨꯟꯗꯅ ꯁꯨꯝ ꯂꯩꯕꯅꯤ나 ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯐꯦꯃꯤꯂꯤꯗꯧꯅ ꯌꯥꯝꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯄꯣꯏꯅꯕ ꯈꯣꯠꯅꯕ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯏꯟꯇꯤꯃꯦꯁꯤ ꯑꯗꯨꯒ ꯀ꯭ꯂꯣꯁꯅꯦꯁ ꯑꯗꯨ ꯂꯩꯕꯗꯨꯅꯁꯨ ꯍꯌꯦꯡ ꯑꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯚ ꯑꯦꯟ ꯔꯣꯃꯥꯟꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯤꯀ꯭ꯋꯦꯟꯁꯀ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯆꯨꯝꯅ ꯇꯤꯟꯅꯕꯅ ꯑꯃꯅꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯑꯦꯛꯇꯤꯡꯗ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯗꯤꯔꯦꯛꯇꯔꯅ ꯄꯥꯝꯃꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯗꯤꯃꯥꯟ ꯇꯧꯗꯣꯔꯤꯅꯤ ꯁꯨꯃꯥꯏꯅ ꯃꯣꯔ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯦꯛ ꯇꯧꯕ ꯈꯣꯠꯄ ꯑꯗꯣ ꯍꯥꯏꯅꯕꯗꯤ ꯑꯗ ꯔꯣꯃꯥꯟꯇꯤꯛ ꯍꯤꯔꯣ ꯔꯣꯃꯥꯟꯇꯤꯛ ꯍꯤꯔꯣꯏꯟ ꯑꯅ ꯑꯗꯨꯃꯥꯏꯅ ꯑꯦꯛ ꯇꯧꯔꯛꯄꯁꯦ ꯕꯣꯠ ꯃꯦꯜ ꯑꯦꯟ ꯐꯤꯃꯦꯜ ꯑꯗꯨ ꯇꯣꯝꯕꯒ ꯔꯣꯃꯥꯒꯁꯤ ꯌꯥꯝ ꯍꯥꯏꯅꯩꯌꯦꯕ ꯁꯤꯒꯤ ꯁ꯭ꯄꯦꯁꯥꯂꯤꯇꯤ ꯁ꯭ꯋꯥꯏ ꯇꯧꯔꯛꯄꯒꯤ ꯑꯦꯛꯇꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯁꯤꯌꯔ ꯇꯧꯏ ꯁꯤꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯤꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯤꯟꯅꯩ ꯆꯪꯅꯩ ꯃꯣꯏ ꯏꯃꯥ ꯅꯥꯔꯤ ꯈꯣꯠꯂꯤ ꯍꯪꯕ ꯑꯗꯨꯝ ꯆꯠꯂꯤ ꯈꯣꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯝ ꯍꯪꯅꯩ ꯑꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯤꯟꯅꯕꯅꯤꯗ ꯑꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯥꯒꯠꯄꯤꯔꯤ ꯀꯦꯔꯦꯛꯇꯔ ꯔꯣꯜꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯇꯁꯦꯡꯅ
somna kanda male gi part tuma somda seromai mai female part tum lejerasu storyline du ta sengna nungsinari ba magi fiancé adu mana mai belbet mai lei duri ni na si ek tong nar kum tam du da asai sum dak na tinar ra bagi koi koi na den pang lang na mu ne do film da adu di yaro idui ni ba character no demand opposite hoi adu di character da sangjalaga ek ti tong nar kani adu so amhani da actor re si di tam du gi matum na dong on patam aduna exactly aduna so what makes a good actor ai laksani question si do apa actor si kana bu ni tam comment bu afaba actor si ai di afaba actor ni ne di hajeroi afaba actor hai di magi khoi pot khare lei ri khoi imitation haiba adegi imagination wangba creativity leba akhoi je film si ahan ba yaw ro se mase akhoi imitate tawba tarak bam leba imitation si phai phati gi wa na tab aji angang de lai ka su e si e hai wo se akhoi imitate to hon bani dana ko sang de ba da pot ama wa mo adegi akhoi gi imagination ai si sadui ni ai yu ngau ba sadui ni yu ngau ba si makhan yam khre 24 hour yu dum ngau du ne lei ba su lei adegi yu nga kang thau ra ga ngau ra ga gyan ta gi ba su lei yu khi tang he thak ba da ngau gi ba su lei ai na sadu ri pot chi kari no hai ba se masi imagine to ba se imaginative sima and then animak tu amuk tham gra ganda aina karmaina anuba pot ama create tawram ga dorino haiba sugumba khara leigadra haina khali aina khanbani ai sei loin chumma ai lalam ai khang ada hujik maruina thengabri nei hujik maruina celluloid era gi film ya mama kumbira ba matung da hujik digimod digital gi movement su lai sigi lakpo tam se su tamodum sarug yabri bingana oi ai khara kum khara lepleton ma habi tamosu dum yabiri ko ada hojiki mirul se tamoga dum associate tori adu kevin tas lei hojik tori ba artist sing se moigi phaba phatabagi nei na natab adu moigi performance karma wi moigi morality na krai lei adu actor mo wena moigi artist mo wena tamon karma ubi ge moigi phare da yam na phare aruga mafam matum tungi matungina khara hong ba hai di masana ta ni khara hong jar phogi wani akhoi dagi senior ba kangbuna lila tawramba matam dugi suwari taraga akhoi na yam ki ngai stage sida moina khungup lok thuga kakali stage lila tamba matam da khungup yawn ka ba ya ponti lai ba kalaga kai kai na rumol gi pabung baba ni lamni hoina tawrami hai ba si moi punchi gi wari ga si khanguraga di ama akhoi to si pungla la la phoi khoi khalle and then ujiki naharon sing sinasu amu no bong tor ne adubu samna hairabada manipur gi film se sidi wali ba akhoi di namdana akhoi mayam sangdana manipur film hingdeya di na namdana hinghan baiwani ujiki ngi naharon chu ahalon chu mayam sangdana aruga film gi amna phajamba puthok ke hairagadi magi unit mayam chi khenana magi work to go do adu di wali yam ko ja amga movie to sanari hai director gi crew members sing do na to do ba adegi camera gi crew artist ki kangbuna makeup ki kangbuna to go do ba masi develop to go do di yam wali ko namdana dum to san bai wani aikona sagol chubi lakta badungna whatever any individual amana editing the voicenu aduga magi direction the voicenu camera the voicenu cinematography sum thadokhi base so sum thadokhi base yabra si yadde adunani aina awat pa madi akhoi gi de dum leiri akhoi namfuda oihali bani tamogi mi engda di kari torogani manipur film se khara sang sachabi yani aduga magi mangam sadani slow cost tong na chalisi kitang bagi apa film puthongna bagi matang ni hai si ko apa film puthongna bagi matang di koi gi isana honarga haibaga tamuraga haibaga ani si kheneri maramdi housing matam da di technology si ang kharbani na masiki chapchaba sizna famse ai technical know how se asi khangwa ama change asuna technically oire
adagi art ki film lam sida lakpa matam dadi isidi itop to pa manina masidi tamdabadi sunya yaroi akoi tamba wale paidagi fahanabagi suggestion aibu hayu hairagadi aina khangjabadadi akoi si tamba maduma long run da maruena international gi area na aduna aduga akoi national gi tamba area na da changi muknaba challenge ma singnaba ma lakpa taradi wangkhalagadi na akoi maruena mandi akoi moina da tamakaduri si kai kai no Japan ki director ki tamakani, Jack ki tamakani, Russia ki tamakani, America ki tamakani, as a director, moina kamai to no walk to give no kamai to walk to give no chijalaga kani adi no create to ini khoto ini to saanga matam do naina adu yam ngai tamogi mieng du su du yam na idi tasing na film ji florist to le si adu hairagadi madu akoina individual private mi amana tamhan bangam draga su state policy ngi makha da la agadi ngamnar kadoi ne namna ko dini mai sponsor ni sing bagir makha to agadi adi financial sponsorship ko la agadi asu yam ngai je da isana uga si karon to isana usi imashigi yamna phajaba creation ne aba akoi se imashigi sida orubragi office oi aduna akoi magi sida yamna etin toy magi work kuding ma akoi khange ana lari iba matam da su kamai tauba adagi phagi taudana mana ka hai tomba yam nongning ba ma hairigin he ai mangliam sibu ningseng ine idori sida kana film gi wana te magi lari iba sida adudi masi mai ne to ro ka na ina ka he hai ko si ge ga no pu ga so dum yaw wai tapio mai taudana mai bi se ma na dance academy da lenge da sumasi mai bi si we am run to so mi ne magi lei am tha ba do kanam he ga di mai bi ho ji he ga ga na ba gi niom le ala mai bi si man se am run to ngong so ba mo gi ke no to bu se ala am run ta adu na mai bi gi ama I he bi si man phane ko I mamang da gi I hre ba ne ma I ne adu akoi ro man sa ni ga to ro man anu ngam gi da ba ne adagi sahi manga am taram sugar ga di is ki kai normal lakhi da ga si to ki bane adu mai to da adagi di ga sam ge som de ki project ama phawre mai bi sin ma ji ana to si da ai ngon da bu ji ni ngon mo wa cha wa ne ai ji ka mai na sa doi no ai yam khalle ngon mo wa ji ka mai to do adu di karum no ka na khoi si ta ne ma ji to ro khoi ge yam chamba khara ton na leiba ka somdegi ka saromdegi mi ama manipur sida adapt tawna bai no hotna jadana leiba dugum mi mi role si sagadabni haina tawraga madu imagine tawraga isu hotna ki bjani isana uga ala sima sigi mai papu gi wari myam dani manipur film gi la iba trends the history da anu script ama madu iba ngam gi film hai tare isana uga film myam sum sathabi sana pamba kala art to art ke line do ne ada mayam si torokpagi sum honor ko mi gi kari ma goal khari reward khari dum hek phang nei asing men sikre ke le Simen si reality hai bi si ai da aham Manipur State Film Award to yan han ba maduda si best actor award phange Ramjapur Saram da actor me ki pusi best actor award ai se actor me ki pusi ma gi honest jil me amli adagi ai gi kaino mana ai gi laibak thiwa hai gadra amana ai gi film di ahan ba gi si de lo yaw thok khare ahan ba do film si de ne ai gi film sing se si di loina mo yaw thok khare ba makha ta ba de ai si film si kaino ina kumme ba macam side role gumba character role gumba ina kumme adagi film su kuina su ai si om yaw dre aduna ai gi kaino dudi ahan ba best actor award phang ba sida sakna khare adagi mayamna sak sum khangbi dana manam mathum di yamna dipire kogi mete pangan gi association namale all Manipur kaino art culture and sports development society have romane
adunashu best actor award NP da ma moi Manipur gi akhanaba mi khara pi pung isei tawgi su pi andega khogi pawong khogi Haridas su pi madudasu memento tawga moi kenoga tawga andegi Kachingi Saite Seba Samiti Triple S Manipur sigi su Irabot nita Ila ira Roy Haibo man titles adugi su film gi actor oina pi adegi Basanta Kumar Nising mana si katan silaga katana sinbado adu adum su pi here adegi kainogi actors guild anasu koigi Actors Guild sama moina su mai tawdana ai loina ningsing ba thoktere alu to some extent alu ningsing biri myam se ada machang moi ba maru ne sati se ba gi kha me ke ji moi su film gi movement ta ya bhajana tawre Manipur gi arts and culture na bunga maru moin tawri si ya hoji leidi ba stage da ne kari kari di damo hona biri hoji si kari kari tawgen kari kari tawbi hoji si di hakjang ga su khara chonjal la kum taw ado tawbani na aina khalisi ahlaman masigi 필다 tawramba aiga thengnaba khaghuba adagi aina sangbada yaba mafongwe adugumba pota singse masigi walk mogi walk singse masi preserve tawba and spread in time matam gi matungina sandokno bohonaba samna harabada ozagi chandragi lila singse masi ai Doordarshan da All India Radio da degi lila competition khara da degi ozagi mapong me kumbada uttana khotana tawadi aina ozagi chandra gi sida utpadi ozagi chandra tawramba form do adu do wena ul thudona semdok tarba atei dedi aina haiba no ichi semdok adu go ullu sadu no gi aibadu taw aduga aidi gi chandra eji this form do dum thamge mayam sina kaino museum pi sagadra kaino ma sum oina ba haina adumaina tawrago honari adegi mai lai sing si suina khogi Manipuri londa transcribe tawa khoi Bengali script se Manipuri script se sida transcribe tawa mayam kan honari taw pahari gi trust ai si trustee ne aduna taw pahari gi siu trust sina tawrisi ahal oirba music ta kathokhraba mi singtibu respect tawdana khoina khuramjadana angamba khudon tamjaba aduga nona hogalaiba angang singsida taw paharina saamba isei mayamse moida pisnaba noina semdo sake chu chau aduga leiba poti sini ade mai tagi kari dagi sur dagi phajaidana ko masi manghandana bo honaba sumba samne harabada ahalon singbu beba tawba angang lon singbu ai aina ngamba promote tawna bo sisi adumaro society theater sida actor wona tawsu natabada directorial side to su amusi work tawbiri ai leitrabani na aina director oirbani lila taramanga kun director gorabani ada director mo repositi hane actor wona samgadagi tonganba miyeng amani tongang waklulni aduna punam ki overall apun basigi responsibility si tamun logi ne ba masidi yam ba bajani yam akhogi director haina lai si akhodi kaim khangde maramdi actor oina lerakpanina lilama toba matamda actor natraga actress oibasi khwaitagi nungai ba part se atu sound ki tawriba light ki tawriba kolibase nungudin moisu nungai jau lei adursu thoga tawriba kangbu sineba aduda ai se yong thokibani na ai haiteba thabak kya marum se haiteba maram di ai stage mayai da thoga leikiba mine from the beginning to end ozagi chandra gi da ai leingi da su yam tuin khanayeba nang di prom taw ya di ai prom taw di le la se ta kai ba kai no haiteba maram di ai lila da thok leiba ado thok prom taw si ju mana
technique ama yam changieba mana kaida hairaktrakanda aina menzel howdoino aibage mai directorial touch amaga sulli yogda diateba adu ihei heiteba ise ai mina ngangi de paselugum to talaga pura hetatminugum to adu mayam sinam sawai manam na so madi lila thok thok ge to le thabuk tawning de na heigan deba adana aina ozagi sida to de adana to se amade yam wai adu zikra hinare maruina isagi charismatic magi kano se dimension si sum matang matang la patuna actor wena le ramadu theater gi director wena ga adu aigi phabamdi theater gi director se ai se oza de gi di hore ebu afaba director mayam si work out e theater so aga samna de gi oza loken moini to ba direction type si mana dieba adegi ratan gi khoi ratan thiam gi se ihan hanba drama se khoi na to bane ba rubragna andhayuk se ai se andhayuk si da so ai se khoi gi ma ratana ada andhayuk ta saba yusu do mana ibu sa halle ba adu magi style se ai loksal lo yam kaneba ne pukharman samuna to ba kai do wa ai director si yam thengna rakba asina ingon da su kitang di haidi macha me abdu lo haidi kam de light to si ke look tawraga matam matam ni kairaga da ka leba sing du mathok da sing du pe awus le ada hoji losal patan ja si ne marwena punsi si dream mamam punsi si asa mamam aduga injabam pura lo chat panga tani ado han bada thabaki inghangi adu sanabagi karigi apam pam da degi yaba yada ba khare leramaga su ultimately hojik tawbiba tamogi line si punsi gi wena pitro bi son tamak pai tai yam chanarable line sidai sida maximum kasai gi push up tawrganda khwadi scale up tawrganda tamogi picture yorga hojik si at the top chair phamag lebiri ni manipur gi film gi movement se sida yam kan associate tori ne halanga loina mak tinabani ado mayai di lepaga sigi transition se lepaga punamak si loi samnabi bani na bridging tawbani na kramai yengi manipur film se no wang sing se because still they need a guide adu moi si khara high bu changeba aduna halaman yaudaba de khoi gi samaj se je khoi gi pibam ji di halaman pan de si tasengna khara kaino mun haini adune film jo halaman pan de na puka ta do ko ji ya tamni na pam drage di hairu dun kana di pamaga moina aibu ya biraga hanga adi aina suggestion to way ai cooperation pina way ai aduga pamudraga di aina sumain tau si habi di hairu aduga common way na hai taraga di khogi di lair ba lamnina aina yam haining ba ma di hujik matam di loi he Kolkata da kuna film number da suffer tawdo mam de mi kuding makki suthi si lo selakpa film di lo hogda ba film si amohana thoga amohana changak pa haibu de di anga phapang na awa ba woi do wa maduraga thengna ba struggle ado ai akhoi gi leju legi dre manglem gi machet ngatang hai ki chuna bi magi suthi si lo era ba adu Kolkata horticulture garden da imagi mamuk sin nammi ba film namazu lo selaka dore isei su maregi masi nungai aduga manglem si yamna nungai ba mi ne ba mawanda phagi pu ba mi mayam dagi top top magul yam humorous tone ma loina ga sali mana again narayan gi Kolkata da len ba khoi gi kaino se production manager se masi pine ka we mam pine PINE were man mai pine ko wo si da man som da lao 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 kai na to da ma se chung da na camera ma man si da to rim ni adagi cut e hai ba ga ai ga nang gi nung chang du bu la tri bre ne ta ko me na pai này tụi ta pai lại nó mang lòng sân là cả ada dure iba aji ek tori do khoi chang pon ti som da suti lo re thabuk thadat ka drai si khan ga masi loi na makni ko hai si roma kang de am kang de wa ga jan adra dugumba wana
ꯍꯣꯠꯅꯔꯛꯄ ꯃꯌꯥꯝꯗꯨꯅ ꯁꯦꯝꯒꯠꯆꯔꯒ ꯄꯨꯈꯠꯂꯛꯏꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯅꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯕ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯍꯥꯟꯕ ꯀꯥꯎꯟꯁꯤꯜ ꯂꯤꯡꯉꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕꯅꯤ ꯑꯗꯒꯤ ꯃꯊꯪ ꯁꯦꯝꯃꯦ ꯑꯗꯨ ꯀꯔꯤ ꯁꯥꯞ ꯂꯩꯕꯅꯅꯣ ꯀꯔꯤ ꯂꯥꯏ ꯈꯨꯔꯝꯃꯒ ꯐꯒꯗꯧꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯨꯇꯤ ꯂꯧ ꯌꯥꯗꯦꯅ ꯐꯤꯂꯝ ꯅꯝꯕꯁꯤ ꯐꯤꯂꯝꯁꯤ ꯌꯥꯎꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯥꯏꯅ ꯇꯧꯅꯗꯅ ꯈꯣꯠꯅꯗꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯁꯥꯝꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯏꯌꯦꯕ ꯃꯇꯝꯗꯨꯗ ꯒꯣꯔꯃꯦꯟ ꯁꯥꯕ ꯑꯃꯅ ꯐꯤꯂꯝꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯨꯐ ꯄ꯭ꯔꯃꯥꯟꯗꯣ ꯄꯤꯔꯒ ꯑꯦꯅꯤ ꯍꯥꯟꯅ ꯂꯧꯅꯤꯡꯕ ꯁꯨꯇꯤ ꯂꯧꯕ ꯌꯥꯏ ꯀꯥꯏꯅ ꯑꯗꯨ ꯃꯇꯝꯗꯣ ꯆꯍꯤ 30-40ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯁꯥꯝꯗꯤ ꯐꯖꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯇꯅ ꯈꯣꯠꯀꯠꯇꯅ ꯂꯥꯏ ꯑꯦꯅꯤꯊꯤꯡ ꯇꯧꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯁꯨꯡꯂꯩ ꯍꯧꯖꯤꯛ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯗ꯭ꯔꯤꯝꯁꯤ ꯀꯝꯁ ꯇ꯭ꯔꯨꯑꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯄꯣꯂꯤꯁꯤꯅꯆꯤꯡꯕ ꯈꯣꯠꯄꯁꯤ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛꯁꯤꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤ ꯈꯣꯠꯄꯤ ꯇꯧꯔꯦ ꯑꯗꯨꯅ ꯄꯣꯂꯤꯁꯤꯁꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯀꯩꯅꯣꯗ 3-4 ꯊꯦꯡꯅꯈ꯭ꯔꯦꯕ ꯀꯥꯏꯔ ꯇꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯊꯥꯖꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝꯅ ꯃꯁꯤ ꯑꯣꯏꯗꯕ ꯉꯥꯡꯍꯜꯂꯒꯦꯅ ꯑꯣꯏꯍꯟꯕꯤꯔꯛꯑꯗꯤ ꯐꯔꯅꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯧ ꯉꯁꯤꯁꯦ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯏꯠ ꯁꯦꯗꯨꯜꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯅꯨꯡꯁꯤꯕꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯃꯀꯣꯛꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤꯁꯤ ꯅꯨꯡꯁꯤꯕꯤꯅ ꯂꯦꯡꯕꯤꯔꯛꯄ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯏꯁꯥꯒꯤ ꯐꯤꯂꯝꯗ ꯖꯣꯏꯟ ꯇꯧꯔꯛꯄꯗꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯉꯛꯄꯗꯒꯤꯅ ꯁꯣ ꯐꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯅ ꯂꯥꯛꯄꯤꯕ ꯐꯤꯂꯝꯒꯤ ꯀꯦꯔꯤꯌꯔꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝ ꯇꯝꯕꯤꯕꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯂꯩꯇꯦ ꯇꯥꯃꯣ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯔꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ